lakle Inspector Tayay Ahan mamakta the Diamond Radio Channel gi Late Night Story Inspector Tayay tabiri bisingbu James Sagruzamna taramnok chubgaloina ikop nona khurumjari ngasi mu puduna laksari Inspector Tayay chani go humudram du shubatangka sandok chari bathoro masi hauzik hingliba natraga laikhidraba kana gumbaga karigumba hiram amatada mari lenazadi wari singasi wakhalna sagachabani masida lakpa wakat aikhoina logjaba ngamjaro deban amadi thoba thorokpaga babu masabu siriba aduragadi thobagi phone number di sir sida lejare magi call details record natra mani sir adudi deban ga thobaga si babu masagi sibamda location oibra sir oza babu masagi sibam asida deban amadi thoba aduga atopa mioi kharasu location ori sir oh my god adudi location ori basing adudi kana kana no khangabra sir hoji bogi di sir maming se registration da lady se makhugi sim se black da leibana asing mo maming di thoktre sir adubu makhoi mari de giti ta dana mafam asida location oidonu lady sir santos hairiba mi sing aduge asing mo maming sing adu thokpo taragadi akoina makhoi bi lokot ba anyway makhoi me amasi marakta hojik akoina thauba phabe thauba pharga tai du suloina thokani come on thauba gi yumda chalaga aikoina mahaku phana ba tokshi aduga amukhana madude senariba oza babu harpada senaba mi sing suloina khangani gamai sir gari thaudaro haujama ka koi thauba gi yumda chana ba tokshi phangani sir come on mayumdagi amuktang thurklabadi haidun ngai Romeo nang so seksalo nasak to mi khang me yabanati do kain khalo no dugidi Romeo aijini Romeo dadi kanam khang ngam do waliti kraino mi masak to bu karmano nai kho thoroktri ek tholopaga mapam asdagi mahapur sakradon aduga mana tawki ba thabak singdo madugi lamana do khunga dorim thole लो कुमधसलो चिंचलगा गाड़ी दा हापको पुछलो सोमदमदा कना सोम थौबा ओ माने या कनारो नखोय कनारो कागलो गाड़ीस्ते कागलो ए नखोय कनारो उठायो ए कनारो सुने गाड़ी दो थोरुनी ओइ तो थोरे 요래 거기 юм요래 가리도 감 파니자 살레르 마디 파니다 감 로 꼼질러 가르트로 로 가르트로 아두가네 센키부체 머닝데로 코에머니 있어 가르트로 어머니 머닝 바로 생기니 예서 고 미고 니레 비브로 손담 다 도비로 봐 police 말레니 그죠 어지가다 police 스테이션들 하기네 떨어미니 가이노 하베시고 그이도르게 어지가다 통과하기 마삭항다바 가리에마다 미오이 아니나 마마이시 코메 가리도 찡절가 마부 부르가 sakre 마부 아시부가 나노 그기 마파부니 마파 하베디 토바 그이노 하시보 서 어지가다 람비드 가리 마 앙우 버카 하라마 튀나부도 람동 말레 그리 들어 come on 카투놈 됐다나시 로 손아 Yes sir. Kashuna tabada. Kachikta da tainakida. Karatuna togalo gamai. Karatuna togalo. Pagani sir. Pokoloito. Matakda pokolaga wahang pong toksi. Aduga garido. Adugi una singna ding no khara kopsalo. पानीदा आइताओ याने आइताओ रागी रोमियो खरब जनम तो इताओ काइंद खालो से आइताओ के वानी के दरगे नखोई कना आई नसिन वांगांगन आइखोई कनानो हाइबा नंगना खंगमुगी मथौ तादे अदुगा आइखोइने सोइदनसो ताक तौले
ꯀꯩꯝꯇ ꯋꯥꯔꯣ ꯏꯗꯥꯎ ꯅꯪ ꯉꯁꯥꯏꯒꯤ ꯐꯤꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯁꯤ ꯂꯩꯔꯦꯗ ꯃꯆꯤꯟ ꯁꯦ ꯃꯦꯟꯖꯪꯒꯦ ꯉꯥꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯑꯗꯤ ꯃꯐꯝ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯅꯦ ꯀꯥꯊꯣꯛ ꯍꯥꯏ ꯍꯦ ꯂꯥꯡꯒꯅꯨ ꯑꯩꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯇꯧ ꯂꯩꯔꯕꯅꯤꯅꯦ ꯑꯩ ꯂꯥꯡꯒꯅꯨ ꯏꯇꯥꯎ ꯒꯥꯔꯤꯗꯨ ꯌꯥꯔꯕꯣ ꯏꯇꯥꯎ ꯀꯔꯤꯝ ꯋꯥꯔꯨꯅꯣ ꯑꯩꯅ ꯁꯦꯝꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯅꯥꯝ ꯈꯪꯉꯣꯏꯁꯦ ꯃꯐꯝꯁꯤꯗꯤꯅꯦ ꯑꯥꯗꯒꯤ ꯁꯔꯒꯗꯒꯤꯅꯦ ꯏꯁꯣꯔꯅ ꯑꯥꯗꯒꯤ ꯁꯦꯇꯦꯂꯥꯏꯠꯇꯒꯤ ꯎꯔꯝꯒꯗ꯭ꯔꯥ ꯀꯅꯥꯝꯇꯅ ꯃꯐꯝꯁꯤ ꯎꯗꯧ ꯅꯠꯇꯦ ꯑꯈꯟꯅꯕ ꯃꯐꯝꯅꯦ ꯏꯇꯥꯎ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯌꯦꯡꯒꯦ ꯑꯩ ꯄꯥꯎ ꯄꯤꯔꯛꯀꯦ ꯐꯔꯦ ꯏꯇꯥꯎ ꯁꯨꯔꯦ ꯃꯆꯤꯟꯁꯤ ꯊꯥꯗꯣ ꯐꯅꯤ ꯏꯇꯥꯎ ꯑꯩ ꯇꯧꯖꯔꯛꯀꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯥꯌꯨ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯪꯒꯦ ꯅꯈꯣꯏꯅ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯕꯨ ꯀꯔꯤꯒꯤꯗꯃꯛ ꯊꯥꯞꯄꯅꯣ ꯅꯈꯣꯏ ꯅꯤꯡꯇꯝ ꯂꯥꯂꯣꯡꯂꯨꯞ ꯑꯣꯏꯔꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯍꯪꯂꯤꯕꯁꯤꯕꯨ ꯅꯤꯡꯇꯝ ꯂꯥꯂꯣꯡꯂꯨꯞꯅ ꯍꯪꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯅꯈꯣꯏꯅ ꯖꯦꯜꯗꯒꯤ नखोइना पेरोल थोलपगा नखोइना चथरिबा थबकसे ओजा बाबू मसाबु हानाब्रो अतै करी करी थबक तोगे अखोइ करिसु तोबु लेथि जन थिगनुदा असेंगबुदा हायो करिगिदमक्तो ओजा बाबू मसा हातपन हायो अदुगा ओजा बाबू मसा हालिबसि ओजा बाबू मसागी मागी मराल करिना अखोइ करिमत खंगथि मदुगी वफमदु अखोइगा करिमत मरी लेनेदे करी मरी लेनेदबा असेंगबुदा सचत हायोने ओजा बाबू मसा करिगिदमक्तो हातपनो हेड मास्टर ओरिबो ओजा बाबू मसा हालगा नखोइदि करि फंगी माना करि लांखिगे लेबाकी मांगनबना माना करि तौखिबा नखोइगे मायुक्तो माना करि तौखिबगे चचरायो छत थायुने हे चचरायो ओजा बाबू मसा अखोइगे मायुक्तो लेबा मी ngasidige chahi mari gi mamangda magi mayumda akhoi पैसा खरा ओजा सिंग खाइनरगा पीने ननमिगदा ममोंद क्यारा नाइकी अदुबु अखोइगी पैसा दु पीबगी महता युम मदुदा अखोइना पैसा थौरुरगा थोलपदा चिंग अमगी गोलाइदा पुलिस कमांडो काप नेलगा मफम अदुदा थमगा अखोइबु फानकी लाइबक फबदी नुमित अदुदा अखोइगी खुलाइ फंकी सुमना तंगी अखोइना सोइबदी ओजा सिंग लिस्ट अदु फुरकाउदा याउकी मधुनु मरम ओरगा अखोइ जेल NSF पंचिंदना मतम सांग चाइ मरी लेकी अदबु अखोइना मधुगी मतुंगदगी खुलाई याउदबनिना युमदा अहलमन अना याउबुगी खुदुंग चाबा लौरगा पेरोल दे अखोइनी मा थोरकिबनि नखोइनीना पेरोल दे थोलगा लांजद्रबो जादबु नखोइना लंबीदे करिगुंबा अचुम अरान अमता हंगना मसादा नोंगै मरु तरामाथोय हेना कापकी अदुग ताइबंग थादोक्तुनो ओजा बाबू मचा सटकी हायो सुम कना निंगतम लालोलुप यारगदी अखोइ मसेन अमतनी अखोइ अमदा तौबा थबक अमदा काहेनि गेनबसु फतिदा अखोइना तौरिबदसु अखोइगी आइडियोलॉजी अमदनी अदुगा सोमदा निंगतम लालोलुप अमरगदी अदोमना तौबिरिबदसु निंगतमननबनी मसिदा थोकपा थबक अफफत खरदुदी ngakthok ngaksen तौनरगा करी ngakthok ngaksen तौनबा अखोइ निंगतम लालोलुमनेदि कनाइगे अखोइ निंगतम लालोलुम नथि अखोइदि इसागी पुंसीदे थोकिबा थौदो वाथोकसिंग अदो पुलिस अमदि मरी लेनबसिंगना अखोइगी मतेंग पांगबा ngamdaba नत्रगा अरानबा पुथोगदंदि पीबा ngamdaba मदुदा इसाना युमदगी थोरकलगा लमनदु खुमननबगिदमक थोलकपनि अदुदि नाक मतम मदुदा लेहुबा ओजा बाबू मसागी मचानुपा माने ओजा बाबू मसागी मचानुपा इपाबु हाटपिख्रबदा इहेइ तंबा तोकलगा युमदा थोरकि अदुगा हौजिक सुमदुनु मरम ओरगा अइगी इमादो सीबा अमसुंग चंगबा खंगदना अहिंगबा मी अमदि ओरगा सीबगा चप मानना फमुंगदा लेग मदु कनाना थोनबनो
ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯔꯥꯜꯅ ꯀꯔꯤꯅꯣ ꯁꯦ ꯁꯤ ꯄꯥꯏ ꯁꯤꯒꯤ ꯐꯣꯟꯁꯦ ꯄꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯌꯥꯎꯈꯤꯕ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯀꯣ ꯃꯐꯝ ꯑꯁꯤꯗ ꯀꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯦꯟꯅꯒꯗꯕ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯨꯅ ꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯐꯣꯟꯁꯤꯗ ꯍꯥꯏꯕ ꯇꯥꯔꯕ ꯄꯥꯏꯔꯤꯕ ꯅꯣꯡꯃꯁꯤ ꯎꯔꯦꯗꯅ ꯆꯨꯒ ꯃꯗꯨꯗꯗꯤ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯔꯕꯗꯤ ꯅꯪ ꯑꯩꯅ ꯉꯥꯛꯄꯤꯕꯁꯨ ꯌꯥꯏ ꯌꯥꯝ ꯊꯨꯅ ꯀꯣ ꯀꯔꯤꯃꯠꯇ ꯋꯥ ꯍꯥꯏꯕ ꯌꯥꯔꯣꯏ ꯄꯨꯂꯤꯁ ꯑꯗꯨ ꯑꯗꯥ ꯐꯥꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯔꯦ ꯈꯜꯂꯣ ꯄꯥꯏꯌꯣ ꯁꯤ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯀꯣ ꯃꯃꯤꯡ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯣ ꯄꯥꯔꯤ ꯁꯛꯍꯦꯟ ꯀꯂꯥ ꯑꯗꯨꯒ ꯃꯥꯂꯦꯝ ꯃꯐꯝꯁꯤ ꯀꯣ ꯌꯥꯝ ꯊꯨꯅꯃꯛ ꯀꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯔꯒꯗꯤ ꯂꯣꯏꯁꯤꯟꯅꯔꯒ ꯑꯩ ꯀꯔꯝꯅ ꯂꯣꯏꯁꯤꯟꯅꯒꯗꯧꯔꯤ ꯅꯪꯅ ꯍꯥꯠꯂꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯔꯤꯗꯅ ꯌꯥꯝ ꯊꯨꯅ ꯀꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯂꯥꯛꯑꯣ ꯅꯪ ꯌꯥꯎꯔꯒ ꯂꯩ ꯑꯗꯨꯒ ꯄꯩꯁꯥ ꯌꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗ꯭ꯔꯒꯅ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯒ ꯀꯌꯥꯔꯛ ꯈꯟꯅ ꯍꯥꯏꯔꯕꯁꯤ ꯐꯥꯎꯕ ꯅꯪꯅ ꯀꯔꯤꯃꯠꯇ ꯏꯟꯗꯦꯅꯦ ꯅꯪꯅ ꯑꯩꯕꯨ ꯐꯥꯒꯤꯅꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯕꯨ ꯐꯥꯒꯤꯅꯤ ꯈꯟꯕ꯭ꯔꯣ ꯅꯪꯒꯤ ꯃꯤꯗꯣ ꯀꯧꯅꯦ ꯀꯧꯒꯦꯔ ꯀꯧꯔꯣꯏꯔꯥ ꯀꯧ ꯌꯥꯝ ꯊꯨꯅ ꯀꯧ ꯅꯪꯒꯤ ꯃꯤꯁꯤꯡꯗꯨ ꯀꯧ ꯀꯧꯅꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ 한번 꽁다고 따라가니 거기를 걸어요 나타나 뺨는데 난 어자바 보면 사고 합기봐 고 막그 얌투는 고 모두 나타나버티 능 아파 보이러 난 막품 마시니 얌투는 고 거기 폰도 비비로 이거 저렇게 ꯑꯗꯨꯒ ꯃꯤ ꯑꯇꯩꯗꯨꯗꯤ ꯐꯣꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯃꯈꯛ ꯇꯧꯒꯗꯕꯅꯤ ꯑꯃꯗꯨꯅ ꯂꯣꯏ ꯍꯥꯏꯍꯜꯂꯣ ꯌꯥꯝꯅ ꯐꯅꯤ ꯑꯩ ꯅꯈꯣꯟꯗꯣ ꯁꯤꯖꯤꯟꯅꯒꯅꯣ ꯍꯜꯂꯣ ꯍꯜꯂꯣ ꯅꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯆꯩꯔꯥꯎ ꯆꯤꯡ ꯂꯩꯕꯗꯣ ꯑꯗꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯆꯩꯔꯥꯎ ꯆꯤꯡ ꯂꯩꯕꯗꯨꯒꯤ ꯃꯄꯥꯗ ꯒꯥꯔꯤ ꯑꯃ ꯈꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗ ꯅꯈꯣꯏ ꯂꯣꯏ ꯂꯥꯛꯑꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯂꯣꯏ ꯂꯥꯛꯑꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤꯅꯦ ꯄꯥꯔꯤꯅꯦ ꯁꯛꯍꯦꯟꯅꯦ ꯀꯂꯥꯅꯦ ꯃꯥꯂꯦꯝꯅꯦ ꯅꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯒꯥꯔꯤ ꯑꯃ ꯈꯥꯝ ꯂꯩꯔꯝꯒꯅꯤ ꯒꯥꯔꯤꯗꯨ ꯃꯇꯨꯡꯏꯜꯂꯒ ꯂꯥꯛꯑꯣ ꯄꯩꯁꯥ ꯈꯔ ꯁꯤꯗ ꯂꯩꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯀꯩꯝ ꯍꯥꯏꯗꯦ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯍꯥꯏꯁꯤꯅꯤꯅꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯄꯣꯠ ꯆꯩꯗꯤ ꯂꯣꯏ ꯌꯧꯔꯛꯀꯗ꯭ꯔꯣ ꯂꯣꯏ ꯌꯧꯔꯛꯑꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯂꯥꯛꯑꯒꯦ ꯒꯥꯔꯤꯗꯨ ꯀꯩ ꯃꯆꯨꯅꯣ ꯑꯉꯧꯕ ꯃꯆꯨꯅꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯛꯄꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏ ꯑꯇꯩꯗ ꯐꯣꯟ ꯇꯧꯔꯔꯣꯏ ꯅꯪꯅ ꯂꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯃꯈꯣꯏ ꯄꯨꯔ ꯂꯥꯛꯀꯗꯕꯅꯤꯀꯣ ꯌꯥꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯒꯨꯗ ꯌꯥꯝꯅ ꯐꯔꯦ ꯄꯥꯔꯤ ꯁꯛꯍꯦꯟ ꯀꯂꯥ ꯃꯥꯂꯦꯝ ꯗꯦꯕꯥꯟꯗꯤ ꯄꯥꯎ ꯇꯥꯔꯝꯃꯅꯤꯅꯦ ꯗꯦꯕꯥꯟꯁꯨ ꯅꯈꯣꯏꯅ ꯗꯦꯕꯥꯟꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯨꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯪꯉꯒ ꯅꯁꯥ ꯅꯁꯥꯒꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨ ꯃꯐꯝꯁꯤꯗ ꯈꯟꯅꯕ ꯇꯥꯔꯦ ꯑꯩꯕꯨꯗꯤ ꯉꯁꯥꯏ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯈꯟꯅꯈꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅꯗꯤ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯀꯧꯖꯔꯒ ꯅꯪꯅ ꯀꯧꯕ ꯀꯧꯗꯕ ꯍꯣꯔꯦꯟ ꯈꯟꯅꯈꯤꯅꯤ ꯍꯥꯏꯁꯤನಿ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯃꯤ ꯑꯃꯇꯪ ꯋꯥꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯅꯪꯒꯤ ꯗꯥꯏꯇꯅꯤꯅꯦ ꯅꯪꯅ ꯕꯥꯕꯨ ꯃꯆꯥꯕꯨ ꯍꯥꯠꯂꯤꯗꯨꯗꯤ ꯕꯥꯕꯨ ꯃꯆꯥꯒꯤ ꯀꯔꯤ ꯃꯔꯥꯅꯣ ꯅꯪꯅ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯋꯥꯅꯤ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯅ ꯀꯅꯥꯒꯨꯝꯕ ꯄꯨꯂꯤꯁ ꯑꯃꯠꯇꯕꯨ ꯀꯧꯈꯤꯕ ꯂꯩꯇꯦ ꯆꯨꯝꯅꯒꯤ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁ꯭ꯀꯨꯜ ꯑꯗꯨꯗ
ꯑꯁꯦꯡꯕꯁꯨ ꯁꯦꯡꯗꯕꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯈꯥꯏꯕ ꯂꯥꯛꯄꯗꯨꯅ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯇꯤ ꯑꯣꯖꯥ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯗꯨ ꯄꯨꯈꯠꯂꯨꯕꯗ ꯑꯣꯖꯥꯁꯤꯡꯅ ꯁꯦꯡꯗꯕ ꯑꯣꯏꯔꯝꯒꯅꯤ ꯄꯩꯁꯥ ꯄꯤꯒꯨꯝꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯗꯁꯥꯗꯨ ꯑꯩꯒꯤ ꯄꯥꯕꯨꯡꯗ ꯇꯥꯈꯤꯕꯒꯤ ꯋꯥꯅꯤ ꯀꯔꯤꯃꯠꯇꯁꯨ ꯑꯆꯨꯝ ꯃꯔꯥꯟ ꯊꯤꯒꯠꯇꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯊꯥꯟꯈꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯁꯣꯏꯅꯥꯏꯍꯟꯈꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁꯣꯛꯈꯤꯁꯅꯨ ꯑꯗꯨꯒ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯛꯈꯠꯇꯨꯅ ꯍꯪꯈꯤꯒꯅꯤ ꯑꯩꯕꯨꯗꯤ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯌꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ ꯀꯃꯥꯏ ꯒꯥꯔꯤꯗꯣ ꯑꯝꯇ ꯈꯥꯝꯃꯣ ꯐꯒꯅꯤ ꯁꯥꯔ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯁꯣꯔꯣꯛꯁꯤꯗꯗꯤ ꯑꯣꯏꯁꯨ ꯌꯦꯠꯁꯨ ꯑꯗꯨꯒ ꯇꯨꯡꯁꯨ ꯃꯥꯡꯁꯨ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩꯗꯨ ꯀꯔꯣꯝꯗꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯀꯔꯝꯕ ꯃꯐꯝ ꯇꯥꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯁꯥꯔ ꯃꯈꯣꯏꯁꯦ ꯁꯥꯔ ꯃꯤꯗꯨ ꯐꯥꯔꯕꯅꯤꯅꯦ ꯁꯥꯔ ꯂꯝꯕꯤꯗꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯥꯔ ꯆꯤꯡꯗ ꯃꯥꯟꯗ ꯀꯔꯤꯗ ꯃꯈꯣꯏ ꯄꯨꯈꯠꯂꯒ ꯁꯥꯔ ꯀꯔꯤ ꯅꯍꯥꯟꯒꯤ ꯗꯦꯕꯥꯟꯒꯤ ꯈꯨꯍꯥꯠꯇꯨꯗ ꯑꯃꯨꯛ ꯍꯥꯠꯀꯗꯣꯔꯤꯕ ꯖꯥꯠꯂ ꯁꯥꯔ ꯒꯥꯃꯩ ꯃꯗꯨꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯅꯣ ꯗꯦꯕꯥꯟ ꯍꯥꯠꯂꯤꯕꯅꯤꯅ ꯊꯧꯕꯁꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯍꯥꯠꯄꯗ ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯁꯤꯅꯗꯤ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯒꯤꯗꯃꯛ ꯀꯥ ꯍꯦꯟꯅ ꯋꯥꯕꯤꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯌꯥꯎꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯃꯛꯇꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯁꯥꯔ ꯑꯩꯅ ꯈꯟꯕꯗꯗꯤ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯍꯥꯠꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯄꯗꯨꯒ ꯃꯗꯨꯒꯤ ꯆꯔꯥꯛ ꯄꯤꯅꯕꯒꯤ ꯐꯥꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯁꯥꯔ ꯒꯥꯃꯩ ꯃꯗꯨꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯍꯨꯝꯁꯨꯕ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯀꯔꯤ ꯀꯥꯟꯅꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯁꯟꯇꯣꯁ ꯁꯥꯔ ꯉꯁꯥꯏ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯂꯣꯀꯦꯁꯟ ꯑꯣꯏꯕ ꯃꯤꯗꯨ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗꯒꯤ ꯂꯥꯛꯕ꯭ꯔꯣ ꯁꯥꯔ ꯊꯣꯡꯒꯥꯟ ꯑꯣꯏꯈꯤꯕꯅ ꯐꯣꯟ ꯅꯝꯕꯔꯗꯨ ꯑꯗꯨꯛꯀꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯗꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯈꯥꯁꯨ ꯋꯥꯡꯁꯨ ꯅꯣꯡꯄꯣꯛꯁꯨ ꯅꯣꯡꯆꯨꯞꯁꯨ ꯀꯗꯥꯏꯗ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯅꯣꯡꯃꯩ ꯀꯥꯞꯄꯩ ꯃꯈꯣꯟ ꯇꯥꯕ ꯉꯥꯏꯔꯒ ꯂꯩ ꯇꯥꯔꯦꯗꯅ ꯁꯥꯔ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯁꯤ ꯑꯗꯨꯕꯨ ꯒꯥꯃꯩ ꯍꯟꯗꯛꯃꯛꯇꯤ ꯆꯤꯡꯌꯥꯔꯣꯝꯗ ꯈꯔ ꯆꯠꯁꯤ ꯂꯝꯕꯤ ꯐꯕ ꯆꯤꯡꯌꯥꯔꯣꯝꯗ ꯑꯗꯨꯒ ꯊꯕꯛ ꯑꯁꯦ ꯇꯝꯗ ꯃꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯑꯣ ꯑꯌꯥꯝꯕꯅ ꯆꯤꯡꯌꯥꯔꯣꯝꯗ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯔꯣꯝꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯀꯔꯣꯝ ꯖꯒꯥꯗ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯆꯠꯅꯕ ꯇꯧꯁꯤ ꯀꯥꯈꯠꯂꯣ ꯑꯩꯈꯣꯏ ꯇꯤꯝ ꯀꯥꯈꯠꯂꯣ ꯐꯅꯤ ꯁꯥꯔ ꯁꯨꯔꯦ ꯏꯇꯥꯎ ꯔꯣꯃꯤꯌꯣꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯄꯨꯂꯤꯁ ꯊꯦꯡꯅꯗꯅ ꯏꯇꯥꯎ ꯃꯟꯖꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯔꯣꯃꯤꯌꯣꯗꯤ ꯄꯨꯂꯤꯁꯅꯁꯨ ꯃꯁꯛ ꯈꯪꯕ ꯅꯠꯇꯦꯗ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ ꯈꯣꯠꯂꯨꯕꯅꯤꯅ ꯁꯥꯔꯒ ꯑꯗꯨꯝ ꯁꯤ ꯅꯥꯟꯅ ꯊꯣꯛꯑ ꯂꯥꯛꯇꯣꯏꯖꯥꯅꯤꯗ ꯁꯣꯏꯗꯅ ꯃꯈꯣꯏ ꯃꯐꯝꯁꯤ ꯄꯨꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯟꯖꯦ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯁꯨꯔꯦꯟ ꯃꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯃꯪꯂꯥꯛꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯗꯤ ꯃꯪꯂꯥꯛꯅꯔꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯣꯊꯥꯍꯜꯂꯣ ꯃꯟꯖꯤꯠ ꯀꯔꯤꯃꯠꯇ ꯈꯜꯂꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯌꯨꯝꯗꯁꯨ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯅꯪꯒꯤ ꯏꯃꯥꯒꯤꯗꯃꯛ ꯄꯨꯔꯅꯤꯃꯥꯒꯤꯗꯃꯛ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯀꯔꯤꯝꯇ ꯈꯜꯂꯨ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯁꯦ ꯀꯠꯊꯣꯛꯂꯕꯁꯨ ꯀꯠꯊꯣꯛꯀꯅꯤ ꯏꯇꯥꯎ ꯁꯨꯔꯦꯟ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯔꯨꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯧꯕꯁꯤ ꯅꯥꯟꯊꯣꯛꯈꯤꯅꯤꯀꯣ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯏꯇꯥꯎ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯆꯤꯟꯁꯨ ꯄꯨꯟꯖꯜꯂꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏ ꯄꯨꯟꯖꯜꯂꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕꯗꯤ ꯌꯥꯔꯣꯏꯗ ꯃꯥꯅ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯑꯗꯨꯒ ꯗꯦꯕꯥꯟꯕꯨꯅ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯗꯅ ꯍꯦꯛꯇ ꯃꯈꯨꯠ ꯊꯥꯗꯨꯅ ꯂꯣꯏꯁꯟꯈ꯭ꯔꯦꯗ ꯃꯗꯨꯅꯕꯨꯗꯤ ꯃꯇꯤꯛ ꯆꯥꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗ ꯀꯥꯞꯈꯤꯕ ꯅꯣꯡꯃꯩ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯅꯪꯅ ꯉꯁꯤꯁꯨ ꯖꯤꯟ ꯐꯨꯔꯤꯠ ꯕ꯭ꯂꯨ ꯃꯆꯨ ꯖꯤꯟꯒꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯁꯤ ꯑꯩꯒꯤ ꯂꯛꯀꯤꯅꯤ ꯃꯁꯤꯒꯤ ꯃꯆꯨ ꯑꯅꯤꯁꯤ ꯁꯦꯠꯂꯕꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯐꯕ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯏ
ꯑꯩꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯡ ꯑꯩꯅ ꯍꯦꯛ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯃꯆꯨꯁꯦ ꯑꯩꯅ ꯉꯥꯎꯖꯗꯨꯅ ꯁꯦꯠꯇꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄ ꯄꯥꯕꯨꯡꯅꯁꯨ ꯃꯆꯨ ꯑꯁꯤ ꯁꯦꯠꯄꯁꯦ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯄꯛꯆꯩ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯩꯃꯥ ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯦꯗꯅ ꯅꯪꯅ ꯃꯦꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯥꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯣꯏꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁꯇ ꯎꯕꯗ ꯑꯉꯥꯡ ꯃꯥꯟꯕꯒꯤ ꯋꯥꯅꯤꯗꯅ ꯅꯪꯅ ꯑꯦꯛꯖꯥꯝꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄꯒ ꯑꯩꯅ ꯄꯛꯅꯒꯅꯤ ꯈꯟꯗꯅ ꯏꯆꯥꯒꯤꯗꯃꯛ ꯖꯤꯟꯒꯤ ꯐꯨꯔꯤꯠ ꯕ꯭ꯂꯨ ꯃꯆꯨꯁꯤꯒ ꯖꯤꯟꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯤꯒꯣꯛ ꯃꯆꯨ ꯑꯁꯤꯒ ꯂꯩꯔꯛꯄꯁꯤꯗꯤ ꯏꯆꯥꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏ ꯃꯃꯥ ꯃꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯆꯥꯅ ꯁꯦꯠꯂꯤꯕꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯀꯗꯥꯏ ꯍꯩꯃꯥ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯄꯥꯈꯪꯅꯣꯅ ꯈꯜꯂꯤꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯍꯩꯃꯥ ꯑꯗꯨꯕꯨꯗꯤ ꯃꯄꯥ ꯑꯩꯒꯤ ꯃꯆꯥꯅꯤꯗꯅ ꯃꯍꯧꯁꯥ ꯑꯩꯅ ꯅꯈꯣꯏ ꯊꯣꯡꯒꯥꯟꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯀꯣꯏꯕ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯃꯥꯟꯗ꯭ꯔꯅꯦ ꯍꯩꯃꯥ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯟꯊꯣꯛꯅ ꯖꯨꯠ ꯆꯥꯅ ꯍꯥꯏꯔꯛꯈ꯭ꯔꯦꯗꯀꯣ ꯃꯀꯣꯏ ꯑꯁꯤꯁꯨ ꯈꯔ ꯍꯧꯕꯗꯨ ꯐꯥꯟꯗꯣꯛꯎꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥꯏ ꯑꯁꯤ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯦꯅꯦ ꯏꯃꯥ ꯑꯩꯗꯤ ꯐꯥꯜꯂꯣꯏꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯖꯣꯏꯅ ꯄꯥꯈꯪ ꯐꯥꯔꯕ ꯅꯀꯣꯏꯗꯣ ꯑꯗꯨꯝ ꯀꯥꯛꯂꯤ ꯁꯨꯝ ꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯈꯨꯔꯅ ꯇꯧꯔ ꯄꯨꯈ꯭ꯔꯤꯗ ꯐꯥ ꯂꯩꯔꯝꯃꯤ ꯏꯔꯨꯖꯕ ꯆꯠꯄꯗ ꯑꯩꯅ ꯀꯛꯊꯠꯂꯨꯔꯕ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯃꯥꯏꯁꯤ ꯉꯁꯥꯏꯗ ꯌꯦꯡꯕꯗꯒꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯃꯗꯨꯗ ꯃꯆꯨ ꯑꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯈꯜꯂꯝꯕ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯛꯈꯤꯕ ꯃꯆꯨꯅꯤ ꯃꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯂꯕꯗꯤ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯕ ꯗꯦꯕꯥꯟꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯁꯦꯠꯂꯤ ꯉꯁꯤꯁꯨ ꯊꯧꯕ ꯄꯥꯔꯤ ꯁꯒꯦꯟ ꯀꯂꯥ ꯑꯃꯗꯤ ꯃꯥꯂꯦꯝꯕꯨ ꯂꯣꯏꯁꯤꯟꯕꯗ ꯑꯩꯅ ꯃꯆꯨ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯕꯗꯒꯤ ꯑꯩꯅ ꯁꯦꯠꯂꯛꯂꯤꯕꯅꯤ ꯑꯩ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯃꯟꯖꯤꯠ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯗꯧ ꯑꯩ ꯍꯣꯔꯦꯟ ꯊꯕꯛꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯒꯥꯔꯤ ꯂꯩ ꯃꯈꯣꯏ ꯂꯣꯏ ꯄꯨꯔꯛ ꯃꯥꯜꯂꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯃꯗꯨꯗꯤ ꯁꯤꯒꯤ ꯃꯣꯡꯁꯣꯡꯁꯤ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯤ ꯌꯥꯅꯤ ꯃꯌꯥꯝꯗꯣ ꯀꯣꯝꯕꯤꯔꯛꯑꯁꯤ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯁꯤ ꯔꯣꯃꯤꯌꯣ ꯃꯌꯥꯝ ꯄꯨꯁꯟꯕꯤꯔꯛꯑꯣ ꯌꯥꯅꯤ ꯁꯤꯅꯥꯎꯁꯤ ꯁꯣꯝꯗ ꯂꯦꯡꯁꯜꯂꯁꯤ ꯁꯣꯝꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯧꯕꯗꯤ ꯑꯁꯤꯗ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯅꯧꯕꯅꯦ ꯑꯩꯈꯣꯏꯁꯨ ꯄꯥꯔꯇꯤꯒꯤ ꯆꯪꯁꯜꯂꯣ ꯅꯈꯨꯠꯇ ꯄꯥꯏꯔꯦ ꯈꯨꯠꯂꯥꯏꯗꯣ ꯃꯈꯥ ꯇꯥꯃꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯨ ꯀꯔꯤꯅꯣ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯣ ꯃꯈꯥ ꯊꯝꯃꯨꯅꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯦꯠꯄꯤꯕ꯭ꯔꯥ ꯔꯣꯃꯤꯌꯣ ꯃꯁꯥꯗ ꯌꯧꯕ ꯈꯨꯠꯂꯥꯏ ꯂꯣ ꯐꯅꯤꯗ ꯑꯩ ꯇꯧꯒꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯊꯧꯕꯗꯤ ꯅꯈꯣꯏꯒꯤ ꯊꯧꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯃꯥꯗꯤ ꯁꯤꯗ ꯐꯥ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯧꯍꯟꯕꯅꯤꯅꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕꯗ ꯀꯔꯤꯃꯠꯇ ꯍꯤꯡꯒꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀooperation ꯄꯤꯌꯨ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯈꯔ ꯂꯩ ꯔꯣꯃꯤꯌꯣ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯖꯧ ꯑꯩꯈꯣꯏ ꯄꯨꯟꯒꯗꯧꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤꯗ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯅꯦ ꯅꯈꯣꯏ ꯄꯨꯟꯁꯟꯗꯕ ꯌꯥꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯇꯥꯎ ꯔꯣꯃꯤꯌꯣ ꯃꯈꯣꯏ ꯑꯝꯇ ꯄꯨꯟꯁꯟꯕꯤꯌꯨ ꯏꯇꯥꯎ ꯌꯥꯅꯤ ꯅꯈꯣꯏ ꯊꯥꯡꯒꯠꯂꯨ ꯑꯁ ꯌꯥꯅꯤꯗ ꯀꯗꯔ ꯐꯗꯔ ꯇꯧꯅꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯥꯜꯂꯝꯗꯥꯏꯗꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯗꯥꯏ ꯅꯣꯏꯕꯣ ꯑꯁ नखुई निंगतम लालोलु निंगतम लालोलु ने हाइगेरा हेरो ने हाइरा बे ने हाइगेरा नोई खनिंग बखलु से आइगी मी रोमियो अदुगने मखोय नेगी खंगोनो आइगी खंगजलो रोमियो रोमियो खंगेदना को
세 당글로 놓고 당글로 야 깐나 불래 깐나 분들이 난 토키로 이들어 난 토크라디 코이스 노메 못 깎니 너의 목 살랐다니 깨이가네 이다 하우로 nangi interrogation hauba yare kain khalo no khulai gi wadi karim watre moi gi shu akhoi na paire akhoi gi shu akhoi na dum paire maru si yaur jala pullo den hauro ito hauro chen bu chela ba warau ya diko sinau sing salla dum tare romeo nako sinau sing aingon the cooperation pibi pari sakhen kala male loinena ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯊꯧꯕ ꯃꯥꯒꯤꯗꯤ ꯃꯆꯤꯟ ꯍꯥꯡꯗꯣꯛꯆꯗ꯭ꯔꯤ ꯄꯥꯔꯤ ꯁꯛꯍꯦꯟ ꯀꯂꯥ ꯑꯃꯗꯤ ꯃꯥꯂꯦꯝꯅ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯍꯥꯠꯄꯗ ꯌꯥꯎꯕꯤꯔꯤꯁꯤ ꯀꯔꯝꯕ ꯃꯔꯝꯗ ꯌꯥꯎꯕꯤꯕꯅꯣ ꯑꯩ ꯍꯥꯟꯅ ꯈꯨꯝꯖꯔꯒꯦ ꯑꯩ ꯁꯛꯍꯦꯟ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯗꯦꯕꯥꯟ ꯑꯃꯗꯤ ꯏꯌꯥꯝꯕ ꯊꯧꯕꯅ ꯑꯔꯤꯕ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯆꯠꯆꯔꯨꯕꯅꯤ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯆꯠꯆꯔꯨꯕꯅꯤ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯔꯥꯟꯁꯤ ꯅꯈꯣꯏ ꯁꯦꯡꯅ ꯈꯪꯉꯕ꯭ꯔꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯅꯤꯅ ꯇꯝꯕꯗ ꯏꯌꯥꯝꯕ ꯑꯅꯤꯅ ꯖꯦꯜꯗ ꯂꯩꯔꯨꯕꯁꯤ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯅ ꯀꯃꯥꯟꯗꯣ ꯀꯥꯞꯄ ꯍꯥꯏꯕꯗꯨ ꯅꯦꯛꯂꯒ ꯊꯝꯃꯝꯃꯒ ꯃꯈꯣꯏꯕꯨ ꯐꯥꯍꯟꯕꯗꯒꯤ ꯃꯈꯣꯏ NSA ꯇꯥꯗꯨꯅ ꯂꯩꯔꯨꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯕ ꯆꯠꯆꯔꯨꯕꯅꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯊꯤꯗꯅ ꯃꯔꯥ ꯂꯩꯇꯕ ꯑꯣꯖꯥ ꯑꯃꯕꯨ ꯍꯦꯛꯇ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯁꯤ ꯌꯥꯕꯅꯤꯅ ꯅꯈꯣꯏꯁꯨ ꯅꯔꯥ ꯂꯩꯇ꯭ꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇ꯭ꯔꯦꯅꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯆꯈꯤꯕꯁꯨ ꯂꯩꯇꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯌꯥꯎꯗ꯭ꯔꯁꯨ ꯍꯥꯠꯄ ꯆꯠꯄ ꯌꯥꯎꯔꯤꯗꯨꯗꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯅꯈꯣꯏ ꯌꯥꯎꯔꯤꯗꯨꯗꯤ ꯅꯈꯣꯏꯁꯨ ꯅꯔꯥ ꯂꯩꯇꯕꯅꯤꯅ ꯃꯔꯥ ꯂꯩꯇꯕ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯅ ꯁꯤꯈꯤꯕꯒꯨꯝ ꯅꯈꯣꯏ ꯁꯤꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤꯁꯨ ꯀꯔꯤꯃꯠꯇ ꯀꯟꯐꯝ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯗꯤ ꯏꯌꯥꯝꯕ ꯗꯦꯕꯥꯟꯒ ꯑꯗꯨꯒ ꯏꯌꯥꯝꯕ ꯊꯧꯕꯒꯅ ꯇꯧꯕꯅꯤ ꯃꯤꯁꯇꯔ ꯊꯧꯕ ꯍꯥꯏꯔꯤꯕ ꯑꯗꯣꯝꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯃꯣꯏꯁꯨ ꯌꯥꯎꯕꯅꯤ ꯍꯥꯏꯔꯤꯅꯤ ꯑꯇꯩ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯌꯥꯎꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯦꯅ ꯍꯥꯏꯁꯦ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯃꯥꯅꯤ ꯃꯔꯨꯞꯁꯦꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯃꯔꯨꯞꯁꯦꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯅꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯃꯥꯟꯅꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯅꯕ ꯆꯩꯁꯤ ꯈꯔ ꯆꯥ ꯇꯥꯔꯦꯅꯦ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯍꯥꯏꯌꯣ ꯑꯁꯦꯡꯕꯗ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯅꯈꯣꯏꯅ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯍꯥꯠꯈꯤꯕ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯅꯦ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯅ ꯃꯔꯥ ꯂꯩꯇꯕ ꯃꯤꯕꯨ ꯍꯥꯠꯈꯤꯕ ꯆꯩ ꯆꯥꯔꯒ ꯈꯪꯒꯗꯕꯅꯤ ꯆꯩ ꯆꯥꯔ ꯃꯃꯥꯏ ꯅꯨꯃꯤꯠꯇꯨ ꯈꯪꯗ꯭ꯔ ꯀꯥꯏꯔꯒ ꯑꯁꯦꯡꯕꯗ ꯍꯥꯏꯌꯣ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯀꯔꯤꯒꯤ ꯍꯥꯠꯂꯤ ꯍꯥꯏꯌꯣ ꯑꯁꯦꯡꯕꯗ ꯍꯥꯏꯌꯣ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯀꯝꯗꯧꯅ ꯍꯥꯠꯂꯤ ꯑꯁꯦꯡꯕꯗ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯃꯔꯥ ꯂꯩꯇꯕ ꯑꯩꯕꯨ ꯍꯥꯠꯄ ꯃꯔꯥ ꯂꯩꯇꯕ ꯑꯣꯖꯥ ꯑꯃꯕꯨ ꯍꯥꯠꯂꯒ ꯅꯈꯣꯏꯅ ꯈꯪꯖꯤꯟꯅꯔꯕ ꯋꯥꯁꯤꯟꯅꯗꯕ ꯁꯥꯕ ꯑꯗꯨꯒ ꯀꯃꯣꯏ ꯑꯁꯦꯡꯕ ꯅꯁꯥꯅ ꯅꯔꯥꯁꯨ ꯌꯥꯗ꯭ꯔꯕꯣ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯤꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯔꯒꯅꯨ ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯔꯒꯅꯨ ꯀꯥꯏꯅ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯀꯨꯏꯍꯟꯕ ꯐꯔꯣꯏ ꯄꯨꯂꯤꯁ ꯂꯥꯛꯂꯕꯗꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯥꯛꯄꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯎꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯇꯧꯔꯤꯕꯁꯦ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯂꯣꯏꯁꯟꯗꯧꯔꯗꯤ ꯁꯠ ꯁꯠ ꯂꯣꯏꯁꯟꯈ꯭ꯔꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯍꯥꯏꯕꯗ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯏꯅꯧ ꯅꯧꯅ ꯆꯪꯕꯁꯨ ꯑꯣꯏꯕ ꯄꯥꯔꯤ ꯁꯛꯍꯦꯟ ꯀꯂꯥ ꯃꯥꯂꯦꯝ ꯑꯩꯈꯣꯏꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ
ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯑꯅꯤ ꯑꯅꯤ ꯀꯥꯞꯄꯣ ꯍꯥꯏꯗꯅ ꯑꯌꯥꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯗꯦꯕꯥꯟ ꯏꯌꯥꯝꯕ ꯗꯦꯕꯥꯟ ꯑꯃꯗꯤ ꯏꯌꯥꯝꯕ ꯊꯧꯕꯅ ꯇꯥꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯔꯨ ꯑꯅꯤ ꯑꯅꯤꯗꯤ ꯀꯥꯞꯍꯧ ꯑꯗꯨꯅꯤꯗꯅ ꯅꯊꯃꯣꯏ ꯁꯦꯡꯕ ꯑꯁꯦꯡꯕ ꯉꯥꯡꯕ ꯍꯥꯏꯕꯗꯣ 시크라바쇼 아싱바 그런 앙가 시라바디 낭기 나타모야도 라이레이 빠다 아싱바 그런 앙바기다 막 이쇼나 람비 생나 짜오노 삐게도리 나코이나 란제드라반 오자바부 마사부 나코이 따룩장나 너마이 마루 따라가 니토이 깝기 마두기라만 대반부대 있는 오이네 깝투는 싱글 너 거의 아이는 레임나 타밤 톡디 이덕수래 더부도 오거라 더부도 싱글로 거의 다 멋진도 작도 하우도 있다 이봉아 마시푸는 먹시 밥다 너우드부더기 톡 기분 같다니 낭기 이몽 마농니 하이버도 에코이네 강자를 먹어디 마두기 타복도 에코이네 떠오는 모이동 낭 와로비야디 에이 와로비야디 에이 이몽 마농니 강한마디 토론 모이다버니 코이야 대쇼 감독이 나코이 이따 감독아 마코이 시대기디 마코이 마센 온치네르가 까빠 마네나바 마코이기 농마이 싱세 마루 아마맘 아니 아이코이나 깝톡시 파니다 아이야마니 까빠기 어디디 아이쇼마니 까빠기고 이따 깝톡시 멋진 채 마탁도 온칼라가 획득할세 거의다 야리다 시드기는 마콘 따라바디 마파마스데 소이드나 농마이 마콘 따레 하이드나 미 소이드나 기나르네 아코슈 마파마스데기 투나 자키나 바독시 어디디다 마카플란디 마코이 마세 농마이 깝나바 마나바 아코이기 그텔레리바 에케시나 마코이 마사 카라시다 깝실라시 야레 파네 안 빨레 시나 더우부기 마빠시다 탐비라시 아드가 마코이부 더우부나 에케시나 마코이부 빠르바 마나바 아드가 마코이 아테이시나 더우부다 까빠 마나바 농마이시나 슈아이다 탐비라시 아드가 이따 마코이기 가리시 마파마시다 슈아이다 탐마마시 아코이기 가리가리 포첼리 호리 이따 아코이부 가리 슐레이트리 아드디 아코이 샤나바 떨어시 로미오 얌농아이레 마탱 팜비바 가리시 칼로 너도기다먹다디 아초마기다먹다디 시바기다바 로미오니 파리도 아코이 카르토나 살라시 아두가 마이도 곱천치 가리고 람비다 마파마시기 프라자싱 테너바수 아코이기 샤캉다나마 로 토로 가리 포이도 가마이 허즈기 농미 먹건도 마닝롬 통바 사이시다 아코이는 농볼롬도 잘라가 마닝롬도 깝나 레라메니 카르토나 토로 파그니 서 아이딩가 사이나 마닝롬도 사세 하이닝 마니 서 사나 마탁롬도 하이브도 목 잘로버니 토로 가마이 카르토나 토로 아두가 안강칭 람비들 아파 가리 싱싱싱나바 여러디네 가리 카마가 지에테 도고dom니고 예서 도절로 가마이 카르토나 도절로 파니셔 아다이데 감 시다 미크랄레 시담다 와카랑기지 암도 감 파니셔 감 그럼 저기 하우지기 솜도 농메모 콘타키부두부 솜나간데 서
시기 농축 탕보 시기 찡음을 내시 시기 찡체 sir mi ka hina changna dabani laifam yamna kallena sir asida nongmai makhon khara tagi sir ado mafam asidi gari ga thokebdi ubro gari somna kanda thokpadi ujadri sir sir singjigi amuk makharom thangmada thawba yaba lambi su lei sir oh my god adadi mafam madonda soidana na thoktor salamna gani pare anyway kamai gari do thoro pani sir Como mafam si soidana oirani sidaida gari ki khonglambi khara tare inong no ba gari ki khonglamdi kumnaro rahul bimo kumone noisu kumone aparisa santos siga koi bisuluni yong bimo som saiti yong rahul nang som makha ki jong panisa gamai ibani simata kasi panisa sir asida mi manga orma leni sir salga tare ni sir asida lo ngako sida yang silo sidi eke amaso tare makhoi singsi gi nongmai ama mamloi tare nongmai singsi anyway santos ka rahul ga bhimo ga chukaro phagni sir sidi moi masen ma phama sida kapna boi tare fiction machine gumba natraga makhoi maraksida kana makhoi mari simana somna kanda nongpok thangbase pulap tar amana somda aduga simana marai bakta nongmai maru ama atai sina ekena aduga mathabak to loina panba nongmai kapagi direction de loina chomina sir Santos, sida lei mong sina khoichong mase kapna bagi mong oigedra aduga mi kharana halagon tombo oigedram tings sir masigi eke parisina sir ma sina mo khoising se kapamal thabak ta diloina pale sir thabak ta diloina pale dubu sida lei mong se mo khoina mo mongoda no mena kapapa adurdi sima amrak sida thobusi karam oidoba sir masi mong sida di sir makhoi gi chesang yawbra ko priyeng dadi Santos Rahul amteng purkhaw do makhoi gi ai card kar yawyeng voter card ka yawbreng phani sir thawbubu mayum dagi makhoi na phaki boi bataraga de thawbudi mayum dagi nongmai yawkhib jala natragana AKC pairi ba sina thawboi taraga de mayum dai phakraga mana AK paramadi kamai to sir makhoi masen amata oiba natraga karigumba mari yenabadagi pharga purakpa aduga hariba misina ekeshi munbaga orijal rahul adusu oiramadi ya dubo hodrabani na haibang amdre anyway postmortem gi damakta ambulance pau pikraba sir pau pichakre sir bimo mafam asida ate makhoi pochai kari tahobo khotpa sir mafam asida kaim leite sir anyway postmortem toroga aduga kana no makhoi sing se pulap masam maming khangna na bagi hona batare aduga Santos che chang phangbro sir che chang ayam lo yawre simana sir thauba soidun orni sir thauba thauba sir sina parihan na thaisa aduga songi sina sakhenba sina kala sau aduga sina maleng manba okay maming mathadi loina chumani anyway nangna makhoi gi call location phangki haibadu mi maming khangde haibado sim sing du makhoi de maming du leite habana tra mani sir aduga sida tari mi sing sing masing di chapchana ba malini sir masing di chapchana ri sir anyway tamphani ni kai dor jan hello tampha kari dorge kari lere te hauji thawbo ko ma yumdagi ma phakibado madugida tayga wena satpiribado madugi matangda somda DCP na hangaba tampha hariba singa dugi manungda thawba mahaksu sina phangde aduga
ꯃꯍꯥꯛꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯈꯣꯏ ꯃꯔꯤ ꯑꯃꯁꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯄꯨꯂꯞ ꯐꯪꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯑꯗꯨꯒ ꯐꯣꯇꯣꯅꯆꯤꯡꯕ ꯂꯣꯏꯅ ꯂꯧꯔꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯃꯈꯣꯏ ꯃꯁꯥ ꯊꯥꯔꯒꯅꯤ ꯇꯌꯥꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯋꯥꯐꯝ ꯑꯗꯨ ꯑꯩ DCPꯗ ꯇꯝꯖꯔꯒꯦ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯇꯌꯥꯏ ꯑꯩꯈꯣꯏꯒ ꯊꯦꯡꯅꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕꯗꯨ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯃꯇꯧ ꯀꯔꯝꯅ ꯇꯧꯕꯤꯕꯅꯣ ꯇꯝꯐꯥ ꯑꯩꯈꯣꯏꯅ ꯌꯧꯈꯤꯕꯗ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯆꯣꯠꯂꯣꯝ ꯊꯪꯕ ꯆꯩꯔꯥꯎ ꯆꯤꯡ ꯂꯩꯕ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗꯅꯤ ꯑꯣ ꯌꯥꯝꯅ ꯐꯔꯦ ꯇꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯄꯥꯎꯗꯨ ꯇꯝꯖꯔꯒꯦ ꯑꯗꯨꯗꯤ ꯐꯖꯅ ꯂꯥꯛꯄꯤꯔꯣꯀꯣ ꯍꯣꯏ ꯇꯝꯐꯥ ꯊꯝꯃꯒꯦ ꯇꯌꯥꯏ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯔꯥꯍꯨꯜ ꯁꯔ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤꯗꯤ ꯁꯔ ꯆꯤꯡꯈꯣꯡ ꯃꯈꯥ ꯌꯧꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤꯕꯁꯤꯡꯁꯦ ꯍꯥꯞꯄꯒ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯅꯩꯅꯗꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯃꯁꯦꯟ ꯀꯥꯞꯅꯗꯨꯅ ꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯂꯞ ꯀꯥꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯟꯇꯣꯁ ꯁꯔ ꯃꯐꯝ ꯑꯁꯤꯒꯤ ꯐꯣꯟ ꯂꯣꯀꯦꯁꯟ ꯑꯗꯨꯒ ꯃꯗꯨꯒꯤ ꯆꯞ ꯆꯥꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯀꯨꯞꯅ ꯊꯤꯈꯤꯁꯤ ꯐꯅꯤ ꯁꯔ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯒꯥꯔꯤꯗꯨ ꯌꯧꯁꯤꯜꯂꯗꯤ ꯑꯁꯤꯕꯁꯤꯡꯁꯦ ꯍꯥꯞꯅꯕ ꯐꯅꯤ ꯁꯔ ꯏꯃꯥ 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 ꯀꯩꯗꯧꯔꯦ ꯃꯟꯖꯤ ꯅꯃꯥꯏ ꯑꯁꯤꯗꯤ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯅ ꯑꯁꯤ ꯏꯃꯥ ꯇꯩꯊꯣꯛꯄꯤꯒꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯒꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ 이차 아프 그대로게 먼저 그리 도르기는 뭐 이마 ngasi디 ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯅ ꯁꯣꯏꯗꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯒꯅꯤ 이마 시댁이디 나차 이마기 낙들 레이라가다바니 이마기 세바마 톰롬나 똥나나바 이마기 낙다 나차 레이라가다바니 이마 그이노 ngauba ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯅ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ 이마 이마기 ꯇꯝꯄꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯒꯦ 이마 이마나 ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯇꯨꯝꯃꯨ ꯌꯥꯗꯕ ꯃꯇꯝꯗ 이마ꯅ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯁꯛꯄꯤꯌꯨ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯇꯥꯔꯒ 이마ꯒꯤ ꯇꯝꯄꯥꯛꯇ ꯄꯦꯟꯅ ꯇꯨꯝꯖꯒꯦ 이마 ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯏꯗ ꯍꯩꯃꯥ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦꯅꯦꯍꯦ ꯇꯨꯝꯃꯨ 이마ꯒꯤ ꯇꯝꯄꯥꯛꯇ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯕ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯁꯤꯡ ꯑꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯅꯤ ꯍꯥꯏꯔꯤꯌꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯍꯦꯛ ꯆꯠꯈꯤꯗꯀꯣ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯂꯕꯗꯤ ꯅꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯁꯟꯇꯣꯁ ꯁꯔ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯁꯤ ꯃꯈꯣꯏ ꯃꯁꯦꯟ ꯀꯥꯞꯅꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏ ꯐꯦꯛꯁꯟ ꯃꯁꯦꯟ ꯑꯇꯣꯞꯄꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥ ꯅꯨꯡꯉꯥꯏꯅꯗꯕꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯐꯪꯉꯤꯕ ꯐꯣꯟ ꯂꯣꯀꯦꯁꯟ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯃ ꯉꯔꯥꯡ ꯁꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨꯒ ꯁꯔ ꯃꯗꯨꯒꯤ ꯂꯣꯀꯦꯁꯟꯗꯤ ꯆꯞ ꯆꯥꯔꯦ ꯑꯦꯅꯤꯋꯦ ꯃꯈꯣꯏꯅ ꯂꯣꯀꯦꯁꯟ ꯆꯞ ꯆꯥꯔꯕꯅꯤꯅ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯍꯥꯠꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯦꯔꯣꯜꯗ ꯊꯣꯛꯂꯒ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯕꯨ ꯍꯥꯠꯈꯤꯕ ꯑꯦꯅꯤꯋꯦ ꯁꯟꯇꯣꯁ ꯍꯟꯗꯛꯀꯤ ꯀꯦꯁ ꯑꯁꯤꯗ ꯃꯈꯣꯏ ꯃꯁꯦꯟ ꯀꯥꯞꯅꯕ ꯑꯣꯏꯔꯒꯁꯨ
मौंग मरिन तादबा केस असि लोसिनफम खंगदबा मपुंग फादबा केस असिगी सिंगनबा मदे आइगी थमोइदा दमक लेहले नखोइगी थमोइदा करी लेबा मदु मदे इन खंगथ्रि सर अखोइसु हंतकी मतंगसे हाइबुम खंगदबा मका संतोष तसेनमकी केस असिदा मी खरना खुदोंग चाबा लौरबरा हाइबदुनि यामना कुपना केस असे थिजनदबा याहैरो चेनरिबसिंग कनानो हाइबा खंगगा फैक्शन बो ओरबसु हालंबसिंग अदु मधु बो ओरबसु करिगिदमक्ता तौरिबनो हाइबदो मधु खंगदबा सुंगाया कुपना स्टडी तौरगा थिजनबा अमदि तंगाइ फदबदि चंखिगनि लाकले लाकले इंस्पेक्टर तैयार 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 लाकले 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 इंस्पेक्टर तैयार 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 उठनबा Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayar, tayar, tayar. Lakle, lakle. Hanana thagacharing asigi inspector tayai ngasigi tangkak chaniga homdra homdoi suba tangkak tabiribasing loinana kari phawibagi adongi thamoida ngasigi tangkak asi tabiraga comment amatang di soidana thambiramu adomna loisilakpada ngasigi crime update hariba thoromsigi nifu taret suba tangkak ngayakki matungda domadongi YouTube channel da hanmada phangwiragani loinana ngayakki matungda Facebook page da mo soidana phangwiragani Thorom Singh ayambada Facebook page amadi YouTube haribasida YouTube ta tabibana ekoide hena kanaba phangjai so ayambana YouTube ta tabiu so thank you so much Lunchen ba morang team Son of Lokendro in Farba Barahini Kangabok Sorok Wangma many happy returns of the day nungairaba sigumlo badongi pongno binasaginamak ngangom korongan mamaitei Sano Manao Maitei Amadiribika Maitei Pasoi Part 2 many happy returns of the day Nungai Rabi Pong Nomeda Sigida Mangtasu Makara Kanala Portasunu Loinana Yambe Milan Elais Atauba Kui Kondrakpam many happy returns of the day Diamond Radio Gi Kui Listener Masoi Biriba Daga Diamond Radio Gi Haijabatare Kui Tabak Thorom Singda Koi Kochen Chen Biba Koi Awa Biba Koi Leijari Ba Mayam Maraksida Mahaksu one of them Makoi Mayam Du Marakta Mahaksu Amani So Yai Famangol Pizari Pomnomak Nasigi Asigum Labai Pong no missing asi Masing Lakam Dana Lakpo Irasuno Domadongi family Mayam Puno Makapang Tok Pibo Irasuno Tola Tarbagi Mateng Pangbo Irasuno Anayek Amata Laitaba Gari May Ising Nungsit Puno Magtagi Kudong Tiba Puno Magtagi Ngak Tok Piba Taibong Mapuna Pinabibo Irasuno Hani Sorgi Mapam da Nijari So Hanana Thagacharing asigi Thoromasigi Chap Chapa Mapasil Leramba comment Haijabatare Goven Koman happy birthday ngasi Ponomi Tarib Singda Tabang Semi Bamapuna Thogjan Bibo Shuno Haine Pamangon Pibiri Ramachandra Maitino Happy birthday Rafika Hamanos happy birthday at Hobahina Tapire Sarang Tem Tapisor Sarvahini Alitina Thagacharina Tapire Busu Tagat Pire Thagachari Aduga Premila Nong Tombam Tayai Sibu Karam Kanda Lohong Doja no Natak Pires Lohong by Wapam Jedum later Suno Premila Ning Togjam Kari Haitari Wadi Dum Taki Haitari Lohong later the Karamkan Hanudo no Mohangok Payai Maram the Inspector Tayai Sahim Bhadri Haitare But I Quigi Thorom Sahim Bhadri Sahim the Hector Matabak Togjarakutang Iribni or Quigi Tankaxida Didum Hosik Sahim the Bhadri Anyway Kradum Lajakishan no Haitare I Superman gi Spider-Man Wari to Laktore Thagachari Spider-Man da ina ngangori ne pakango do hujubo dum oiri so thagachari haitare wakhalgi pungningi dum hero dum ohensi tangkak kaya da dum soidena lakpoisno
matam na haitare ko. Thank you so much. Premila nong thomba hana thagachari Alice Penau thagachari ngasigi tharomase ki namangta ongkhei leitana thagachari na takpirak pichalna aduga Rani Bala Alex Sangthem happy birthday na takpirak kre aduga Jitendra Mayeng Bam thanks Diamond Radio Sir James good night na tapi nungai na po tabiyo Jitendra Sarangthem tapi sorso thagachari Kamala Huidrom asi wari si tangkok siyam nungai na James po hana na thagachari in takpire hauzik paubugi di mana tauribido aranbo oiragasu karigumba aranba se police na karim khangbo ngamdre mana tauriba aranba se taseng na hairagadi laman khunbani revenge ni haitare aina di yadi mi hat pa haibase aduradi mi haloidra aduragadi wari si kari twist ama lakadori twist masam tang di lahan ge na khanjari aigi wakhal da aigi thamoi da aina sagachabada haitare oibe yaba yai yadaba yai adubu hayenge tangkak ta soidena khangminarase Jina Laishram thagachari Jina Laishram Oinam Jackson thagachari aduga koina life yaurak tabagi warobi gano na takpire thagachari Oinam Jackson yamna koire Jackson yaubi daba anyway but nga si thengsu thengna yaubi rokpa taramna dumagok chari inau thokchom thagachari inau thokchom saranga si wari no fazei Zababu hat kiba me oitro hat kiba do pele na tapire so revenge samani haitare film ni wari ni lilani ada maina sum khalaka da sum tara si haitare ko me apno support sum to biu wari ni khambalo kra phon thaga chari khurum jari na tapirak pa du sergi khonjen na lobiri ba pomna makpu paktaba mat yaudi sanana meide iglaga na tapire thongna sum thagat pire haitare ko nuksi bibani me apno mangna thagat bibani adubu Taram nokchari haitare big herani sogol sem sarmatam amada ningsing bada tu chungba thodok amani takpiri yes sigum se dum thoki yamna haitare aduga Rohina Sahani thagachari inspector tay live ahan bata jabani na takpiri thank you so much ngasi ahan bata biba Rohina Sahani aduga Gita Sarangthem ai khoigi lebak se sir tay gu mangak ta leik ba urabadi Lebak si Chowkut Kani Libong James na Eferian tapos so thank you so much Gita Sarangthem Lebak kamada apaba police leiba ibase apaba lengak apaba miro leiba masana tabani Chowkut leba lebak sing the crime leitable lebak hai tare crime leitable lebak si krai krai de lei gan haina kanda ko Switzerland da crime leite gan hainei de mayam na ko adagi New Zealand da crime leite lam ko police lambi de leite ba New Zealand hai lebak se du tamchi ba thodong khak ko gi Muslim sing dilai khurumbam da miyo yamana changaga mi chama marfu hat khibage amadi leiko adugumada da nomai kapsan da mi myam sikhibido adugumade leiki anyway amoire hairiba lamdam do mana thabak tu tobungam kridu kari gi no haigadi police leitam ni na mana tawgri ne ba thabak to so amoire police na bu fara dile bak tu chawkhale haribani aduna afaba police afaba lakpa aduna miyam pano mak leba ma chawkhali chawkhate habadi police ki mayu makai yengo police kam dong no lei yengo makhoi na bu hena nungai na leiraba makhoi na bu phajana tawradi miyam pano makse yamna phai gai na haina ba leirimni aduna hoje khoi lamdam sida matam da police kinarami gari lakpa da police gari tharok da mi hun ting laurami hoje police uba da khoi ting laudre maramdi police ka khoi public ka haitar gyan tanak pa responsibility khangak pa police cooperation pirak pa masi miyam pano mana gyan tarak pa larik lasu gi mangan urak pa aduga chawkhot pagi sigum bagi haitare mong amada lak pana ni aduna he na lak po irasunu mai kai puno mak da praja miyam gi apabang ak to irasunu police na hek lady ma khai khoi miyo le ni miyo le ngi police adum le dam ni so thagachari Genemex sana mathang sir manjit na kapada opc adum taki thagachari okay thank you so much Genemex ki sai dus loing amdri ai khanda khara khonjel khar pharak phaga dum lore dam ni so thank you Genemex ki sai phongom dai da nasalak ta kumhai ta khre hai tare mayam na da na bo hona biu ko yamna lui ko yamna wai ko sige to ni hai do mayam naw ba kaisam thagachari hana na thagachari sir mama macha gi matang do mitti gi pita ki ba khonghau de na ta piri naw ba kaisam koi kari hai tare ma gi matam bak ta khoina chawro su hai tare ko ima gi tambak ta kokta kong nei ma gi tambak ta thammaga tumma gai do ima gi mafam do oina jaba kappa kari hai ni potha jaba thamoi gi awa ba gi chaina mayam do ima da tamjaba gi hai tare ko adun masi kana umade mayam phangbiram gane khoi di phangdram ni maram di kaino ima ga su ifa su leitr loi leitram ne bot top mat leitram ni do ima
pabong laibiri sing me ampun malu na tobiu nung shi na tobiu ko makoi bu mirai bignu thagachari sanjit aduga ibe ay atopam taibang anba thagachari koijam sanatombi radha samom thagachari thank you so much comment pa ta ba nungai na du comment pa ba siam kan ngamdri ai khonjel sika hina nungai bu oidri aduna ibirakli ba mayam de thok na yam khre adubu ai na ngamjadraga su mayam punamak haitare kanana kari hairi haibu aina pajana na ba inspector tayagi saisima haitare hanjan hanjan adum thari saisigi ju thimni na thim moijabani na mahabharat horundai de mahabharat sei lapogum ne haitare so thank you so much mayam punuma kanana kari hairi haiba ai pajage aduga ibo tombi kaisam episode film number yagani na takpire anyway thagachari haibirak pasigi damo film namakke haiba yamna lei aduga aikhoi goina sumangla na mangjari web series oina khoi mathang puthokna bi haitare mayam punumangna wari si logjarage harak pasu lei wari pithokibi yai mataukibi yai moina thina namakani habi wa leite adu bai khoi gi sumangla na madi haitare mangjaba dum leijari web series oina dum chachubagi haitare ko so thank you so much mayam punumakta khudol tamjari dedicate tokjari ka thokjari mayam punumna kari hairi pajage so khudol tamjari yening hulakle yening hulakle ai gita moise nangi nungsi saktam purubada tapthaba namlaktare ai gi pukningse athaba namlaktare ai gi wakhalse nangi saktam na yakai hallare nangi saktam na yakai hallare yening hulakle ai gita moise nangi nungsi saktam purubada nangi nungsi saktam purubada namdaba nungsiba khanghalle nanna uruba yenglubada nangi sumhat pasaktam aigi tawaingbana amban pasu hairakle namdaba nungsiba khanghalle nanna uruba yenglubada nangi sumhat pasaktam aigi tawaingbana amban pasu hairakle mikup amatasu kauba ngamdare mikup amatasu kauba ngamdare nangu nangu yening hulakle ai gita moise nangi nungsi saktam purubada nangi nungsi saktam purubada Bamalang siyahuna unak pada nung si
ꯏꯔꯤꯛꯅ ꯆꯣꯠꯍꯜꯂꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯅꯪꯒꯤ ꯌꯥꯊꯪ ꯑꯃꯕꯨ ꯐꯪꯅꯕ ꯏꯪꯂꯕ ꯃꯥꯂꯪ ꯁꯥꯍꯨꯝꯅ ꯍꯨꯝꯂꯛꯄꯗ ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯆꯣꯠꯍꯜꯂꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯅꯪꯒꯤ ꯌꯥꯊꯪ ꯑꯃꯕꯨ ꯐꯪꯅꯕ ꯊꯃꯣꯏ ꯏꯁꯤ ꯊꯣꯛꯇꯨꯅ ꯄꯤꯔꯒꯦ ꯅꯐꯝꯗ ꯅꯐꯝꯗ 예닝 훌락래 아이기 땀을새 낭기 농시 삭담 우르바다 답타방 남락다래 아이기 푹닝새 아타방 남락다래 아이기 와칼새 낭기 삭담나 야까이 흘러래 낭기 삭담나 야까이 흘러래 예닝 훌락래 아이기 땀을새 낭기 농시 ꯑꯊꯨꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ 98 ꯁꯨꯕ ꯇꯥꯡꯀꯛ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯁꯟꯗꯣꯛꯆꯅꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯀꯤ ꯇꯥꯡꯀꯛꯁꯤ 50ꯒ 4-5 ꯁꯨꯕ ꯃꯁꯤꯒꯤ ꯇꯥꯡꯀꯛꯇꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯂꯥꯛꯀꯗꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ 15% ꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛꯇꯪ ꯖꯁ ꯃꯤꯅꯤꯠ ꯈꯤꯇꯪ ꯂꯩꯔꯤ ꯁꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯗ ꯊꯧꯔꯝꯁꯤ ꯁꯟꯗꯣꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯥꯏꯚꯇ ꯑꯗꯨꯃꯛ ꯌꯨꯇ꯭ꯌꯨꯕꯇ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ 98 ꯁꯨꯕ ꯇꯥꯡꯀꯛ ꯑꯩꯈꯣꯏꯒꯤ ꯇꯥꯂꯤꯕꯥꯟꯒꯤ ꯑꯞꯗꯦꯠ ꯑꯃ ꯑꯗꯨꯒ ꯑꯚꯌ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯄꯤꯌꯨ ꯍꯥꯏꯗꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯑꯗꯨꯒ ꯇꯥꯂꯤꯕꯥꯟꯁꯤꯡꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯀꯔꯤ ꯑꯞꯗꯦꯠ ꯂꯩꯔꯕꯒꯦ ꯍꯥꯏꯕ ꯅꯨꯡꯇꯤꯒꯤ ꯄꯤꯖꯔꯤꯕ ꯑꯞꯗꯦꯠꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯇꯥꯕꯤꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯚꯌ ꯀꯧꯕ ꯑꯉꯥꯡ ꯆꯍꯤ 15 ꯁꯨꯔꯕ ꯑꯉꯥꯡ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯗꯨꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕꯒꯤ ꯋꯥꯐꯝ ꯑꯃ ꯃꯗꯨ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯤ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯌꯥꯝꯕꯗ ꯐꯪꯍꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇꯁꯨ ꯑꯃꯨꯛ ꯐꯪꯍꯟꯖꯕꯅꯤ ꯐꯦꯁꯕꯨꯛꯇꯅ ꯀꯣꯟꯕ ꯃꯔꯝꯗꯤ ꯐꯦꯁꯕꯨꯛꯁꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯁꯤ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯅ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯔꯦꯚꯦꯅ꯭ꯌू ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯏꯗꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯦ ꯄꯔꯁꯟ ꯍꯥꯏꯇꯥꯔꯦ 10% ꯃꯨꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯉꯁꯤꯁꯤ ꯏꯟꯇꯔꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯅꯨꯡꯇꯤꯒꯤ ꯇꯥꯕꯤꯕꯁꯤꯡꯅ ꯉꯁꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯊꯥꯒꯠꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯏ ꯑꯗꯨꯒ ꯑꯉꯟꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕꯗꯨ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯄꯨꯡ 12:30 ꯍꯥꯏꯇꯥꯔꯦ 12:30 ꯆꯞ ꯆꯥꯅ ꯍꯧꯖꯒꯗꯕꯗꯨ ꯇꯟꯖꯥ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠ ꯁ꯭ꯄꯤꯗ ꯈꯤꯇꯪ ꯇꯞꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁꯟꯗꯣꯛꯄꯗ ꯉꯁꯤ ꯃꯤꯅꯤꯠ 10 ꯄꯨꯔꯥ ꯊꯦꯡꯊꯈꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯇꯥꯂꯤꯕꯥꯟꯅ ꯃꯇꯧ ꯀꯔꯝꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕ ꯃꯐꯝꯗꯨꯒꯤ ꯑꯗꯨꯒ ꯇꯥꯂꯤꯕꯥꯟꯒꯤ ꯌꯥꯝꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ 5ꯒꯤ ꯃꯃꯤꯡ ꯃꯊꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒ ꯀꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯤꯅꯤꯠ 5 ꯐꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯇꯥꯕꯤꯕ ꯐꯪꯕꯤꯔꯒꯅꯤ ꯅꯨꯡꯁꯤꯕꯤꯕ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯄꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯁꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯖꯒꯦ ꯑꯗꯨꯒ ꯕꯤꯅꯣꯇꯥ ꯈꯦꯇ꯭ꯔꯤ ꯊꯥꯒꯠꯆꯔꯤ ꯈꯝꯕ ꯂꯧꯀ꯭ꯔꯥꯛꯄꯝ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯅ ꯇꯥꯛꯄꯤꯔꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯄꯨꯁꯄꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯊꯥꯒꯠꯆꯔꯤ ꯖꯦꯅꯦꯃꯦꯛ ꯁꯅꯥ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯕꯣꯏꯗꯞ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯦꯞꯇꯦꯟ ꯁꯔꯥꯡꯊꯦꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ
हनन थागचरी लोइसलक बधाई तरे चपचाना थोरमजी समजन बे याननबा खुदोल तमजनबो होनजरकपनि गीता सरंग थेम गुड नाइट न तापिरे सो थागचरी नुंगाइना पोथाबियु अदुगा तुम्बा यादबा अदुगा क्राइम अपडेट पुनुंगसिबिब सिंगदी सोइदना मिनिट खरनी सोइदना ताबियु अदुगा वाई कॉम अर्नोल ताबे नुंगाइ न तापिरे 2-3 days कुम्बा सुरे न तापिरे वाई कॉम अर्नोल थैंक यू सो मच सरगिसु ताबे नुंगाइ न तापिरकपा थागचरी अर्नोल मणिपुर दा अहान बोइना हाइतारे सो मी अमना मोनोड्रामा अदुगा थोलिबा थोदो वाथोक सिंग द चंगचिन जरगा सुमाइना तौजबा हाइतारे सो थैंक यू सो मच मैं आपन थागचरी आइखुमि कुप खरदंग आई लाइव से लैपटॉप चगे अदुगा यूट्यूब ता सोइदना थरोमसी येंबियु ngasi crime update nifuga tare suba taliban gi update loinana abhegi magi case haitare masi soidana yengbiu haina haijaba loinana miyam dagi ngasi tangkak live asigi hek loisin jabaga soidana adom da live amuk ani suba live page ama no page ama da youtube ta crime update nifu taret haini ibiu crime update 47 natraga diamond radio live haini ibiu search tobiu soidana tholo ani ado hariwasi miyam gidama khudol tamjage hanana thagachari kaviraj laisram priyo kumar thagachari crime update ngaijari haina takpirakpa nawba kisam thank you so much likla takilambam thagachari elis penau thagachari asa nongthombam thagachari danson art thagachari likla hanana thagachari captain sarang team thank you so much miyam gidama khudol tamjari so taminarasi hariba jaga sida changbiro aduga inspector tayai hojikidi tangkaksigi haijapdare matang solution jaraga live mathangi amuk changaga soidana tabiro ngasi crime update 47 hanana thagachari tabiri bisingu james sagur jamna mukana khurumjari like hasuna saklaba like koni Kanduk kaya de itin famni Cheta balay traba Achang bitawai ni Diamond FM Radio Diamond FM Radio 91.2 Diamond Radio